Loiba naide hainariba pak chauraba taibangpal asida miyoiba aikhoina iyumni haina kaujage haibada aikhoina ngasi khundariba malem asi natana atopa ama amuk leite adubu miyoiba aikhoina khangna natraga khangdana chathaba thawong kayana malem asida akanba chaitheng kaya ama piri masina mahausagi khal kahenduna ka hena saba natraga ingba atenba matamda nong ka hena chuduna ising ichau thokpa amaromda nong likpana ikang thokpa kumkaya aikhoina uba fanglakli malem leisem longi athengba matamda tholakpani hairiba miyoiba aikhoina hingminnariba thawai panba sing kaya amabu chinjak oina sizinaba mising hengalakpa asigi yengduna umang sing kokthorakpa natraga tongan tonganba thawong singna makhoising asi mutkinabagi maram oirakli ngasidi chahi amada pambi makhal lising kuntra nongmada pambi makhal humputra mari amasung pungja amakaktada pambi makhal ahum malemgi leimai asidagi mutkiduna akiba mawong ama oirakli mitei phurupna mirol kayadagi chatnabi amadi thajanabi amabu laining laisol yauna konsinduna miyoibaga malem amadi akoibaga leinariba mari adubu cheksinna senajaba uba fangli asigumba phurup asigi chatnabi asiga lengli paliba sanga amasung pambi sing asibusu kanba amadi yokhatpagi nungi oiba wahan thoksing kupthana yenglubada uba fanglakli Akashpani Imphal gi ipau kangbuna nongmaijing numit khudingi pungfam asida sandokpa akhanaba thauramgi tangkak ama oina ngasi puduna lakjari mitei phurupki chatna kanglonsingda mahausagi phibam ngak senbagi mami mitei phurupki top topa magun hairagadi miyoiba aikhoina hingliba ngasigi miramlen asikhak natana khutna thengba ngamdaba matik leiraba thawai amasung mahausagi jiba panbasing asigasu achetpa mari ama thamba asini maram asina lining laisolgi thaurambu laitingi thauram hairagasu khangnaba oiramloi hainingai leite thauramsing asida laigi kanglon khak natana umang wamang sanga mana masing ngak senbagi mamisu chauna tari khudam oina umang lai irat thongni tauba asina mangki gadauraba yelhongaidagi leiraklaba atangba upal wapal kaya kanbada mateng oiribani chayol amagi leibak pokpa sagolsen thangja numitsingda wayanadaba chahi amada wakhong ura yauna pukpada athingba thamba asisu amani tulsi mana numidangda nomaijing amasung ekadasi numitta hekpada athingba leiba tairel masa hekpada aseng amang khaiba langtre hekpada yumbu khaktana hekpagi chatnabi leiba khoiju lekham asi mapung marei pharaba matam khaktada hekpa yaba nongmangkha thangja numitta heknadaba haikru hidongba thoram pangthoktriba phawba haikru hektuna chanadaba amasung yum ingkholda thaba maroi mapangsing chak thonglingai matamda thongliba misak aduna natraga makhoigi thagi khongkap lakpa matamda ingkhol changduna mana masing hekpa chatnadabasing asini chatna kanglon kaya asina phurup asigi tangai fadana changdaba yadraba mana masing sing asi kanbada achauba thodang ama loribani sustainable environment ki saruk ama oina miyoibana akoibagi sanga amadi upal wapal sing tangai fadaba khaktada sizinaba amadi makhoigi khongul malemdagi mutkidanaba hotnagadabani haiba wafam aduga chusinnaba oiri ngasi malemda akoibada leiriba jibasing amadi upal wapal kayagi khongul mutkiba yauduna awonba kaya leiraba tangkak asida mitei phurupki hijan hiraugi wahanthok sengba helakli hijan hirau asida aikhoigi layoi khraba ipa ipusing aduna akoibada leiriba malem imagi sa ucheksing amadi upal wapalga chetna thagonnaduna leirambagi wafam yauri adungai luwang punsibana hi ama sananaba uningthau pambi amabu tangai fadana yanba tarabada phurup asigi amaiba amaibi singa wa tanakhiba amadi laigi thoram kaya pangthoklaba matung upal adubu yankhi haiba hijan hirau haiba lairik asida palliba wafam aduna mitei phurupna akoibagi phibam phana thamnaba hotnabada kadai fawba hotnarami haibadu mayek sengna tari atopa ngasi fawba phurup asina chatnaduna lakpa amana upal ama tangai fadana yanba tarabada numit kharanigi mamangda upal adubu laimakni khanduna haikat laikat tamduna haija nonjaraba matung upal adubu yanba amadi kumgi nongna laklabada laumina lobukta chattuna laurang suba hauragani haiduna lobukta changjafam lauduna leiriba jibasingda
ꯃꯥꯡꯖꯧꯅꯅ ꯋꯥꯈꯜꯗ ꯋꯥ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯆꯠꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃꯗꯤ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯅ ꯐꯨꯔꯨꯞ ꯑꯁꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯥ ꯉꯥ ꯑꯃꯗꯤ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯕꯨ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯍꯩꯅꯕꯤ ꯆꯠꯅꯕꯤ ꯑꯣꯏꯔꯝꯗꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯂꯥꯏꯑꯣꯏꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯕꯨ ꯂꯥꯏꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯒꯤ ꯃꯊꯛꯇ ꯑꯈꯟꯅꯕ ꯄꯥꯝꯕꯤ ꯈꯔꯕꯨ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯊꯥꯕ ꯑꯃꯗꯤ ꯄꯥꯝꯕꯤꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯈꯣꯡꯅꯥꯡ ꯑꯃꯁꯨꯡ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯅꯤ ꯃꯐꯝ ꯆꯥꯅ ꯊꯥꯕ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯍꯩꯅꯕꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯣꯡꯅꯥꯡ ꯑꯃꯗꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯜ ꯑꯁꯤ ꯄꯨꯡ 24 ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯛꯄ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯄꯥꯝꯕꯤ ꯃꯈꯜꯁꯤꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯝꯕꯤ ꯃꯈꯜꯁꯤꯡ ꯑꯁꯤ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯈꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯅꯤꯡꯊꯤꯅ ꯂꯧꯁꯤꯡ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯁꯨꯡ ꯃꯤꯇꯩ ꯐꯨꯔꯨꯞꯀ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯑꯃꯁꯨꯡ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ 12 ꯏꯈ꯭ꯔꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁ ꯈꯥꯡꯉꯦꯝꯕꯝ ꯁꯥꯃꯨꯉꯧꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯈꯣꯡꯅꯥꯡ ꯍꯥꯏꯕ ꯄꯥꯝꯕꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯝꯕꯤꯅꯤ꯫ ꯈꯣꯡꯅꯥꯡꯗ ꯃꯈꯜ ꯃꯈꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯉꯁꯥꯏꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯍꯥꯏꯔꯤꯁꯤꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡꯁꯤꯒꯤ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯀꯟꯖꯥꯔꯕꯦꯁꯟꯒꯤ ꯆꯥꯎꯔꯕ ꯀꯩꯅꯣ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤ꯫ ꯈꯣꯡꯅꯥꯡ ꯌꯥꯅꯩꯗꯦ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯗ ꯌꯥꯎꯔꯤꯕ ꯑꯄꯤꯛꯄ ꯄꯥꯝꯕꯤ ꯏꯁꯪꯒꯨꯝꯕ ꯇꯥꯡꯕꯤꯒꯨꯝꯕ ꯑꯗꯒꯤ ꯑꯈꯟ ꯃꯈꯟꯒꯤ ꯎꯔꯩꯒꯨꯝꯕ ꯀꯛꯆꯦꯡ ꯇꯤꯟ ꯀꯥꯡ ꯀꯧꯖꯦꯡ ꯈꯔ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝ ꯂꯤꯟ ꯑꯗꯒꯤ ꯃꯈꯟ ꯃꯈꯟꯒꯤ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯈꯩꯔꯣꯏꯒꯨꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯌꯥꯟꯈꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞꯇꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯥꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯨꯝꯕ ꯑꯆꯧꯕ ꯎꯖꯥꯎꯁꯦ ꯃꯁꯤ ꯌꯥꯜꯂꯩꯗꯦ ꯇꯧꯑꯩꯗꯦ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯝꯃꯝꯕꯅꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯂꯝꯁꯤꯡ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯄ ꯄꯣꯠꯂꯝꯁꯤꯡꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯗꯁꯨ ꯑꯀꯟꯕ ꯆꯩꯊꯦꯡ ꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅꯗꯤ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯃꯈꯣꯏꯒꯤ ꯅꯥꯠ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯗ ꯁꯥ ꯉꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯀꯟꯕꯒꯤ ꯃꯃꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯂꯥꯏꯁꯣꯜ ꯇꯤꯟꯁꯣꯜꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥ ꯊꯥꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯗ ꯉꯥꯃꯨ ꯍꯥꯏꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯈꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯣꯛꯄꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤꯕꯨ ꯅꯃꯨ ꯃꯤꯇꯝ ꯉꯥ ꯎꯁꯤꯟ ꯅꯠꯇ꯭ꯔꯒ ꯁꯝꯅ ꯉꯥꯃꯨ ꯎꯁꯤꯟ ꯇꯧꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯅ ꯃꯄꯥꯕꯨꯡ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯉꯥꯃꯨ ꯍꯥꯏꯕ ꯉꯥ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯝꯈꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯊꯦꯡꯈꯥꯡ ꯀꯌꯥ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯅ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯗꯨ ꯌꯦꯡꯂꯒ ꯁꯥꯟꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯃꯤꯑꯣꯏꯕ ꯑꯁꯤ ꯁꯦꯝꯈꯤꯕꯒꯤ ꯋꯥꯔꯤ ꯉꯁꯤꯁꯨ ꯁꯨꯊꯥꯡ ꯀꯌꯥ ꯂꯤꯅꯔꯤ꯫ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯅ ꯁꯥꯕ ꯉꯥꯃꯨ ꯑꯗꯨ ꯂꯧꯔꯒ ꯊꯋꯥꯏ ꯍꯥꯞꯄꯤꯔꯕ ꯃꯇꯨꯡ ꯏꯁꯤꯡꯗ ꯊꯥꯗꯣꯛꯂꯝꯗꯥꯏ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯍꯦ ꯅꯃꯨ ꯃꯤꯇꯝ ꯉꯥ, ꯅꯪ ꯃꯨꯟꯅ ꯇꯥꯔꯣꯀꯣ, ꯍꯌꯦꯡ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯇꯥꯔꯕ ꯃꯇꯝꯗ ꯅꯪꯕꯨ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯏꯁꯤꯡꯗ ꯑꯃꯨꯛ ꯊꯥꯗꯣꯛꯂꯕꯗꯤ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ, ꯁꯣꯏꯕ ꯌꯥꯗꯦꯀꯣ"꯫ ꯋꯥꯍꯩ ꯃꯇꯦꯛ ꯑꯁꯤꯅ ꯉꯥ ꯃꯈꯜ ꯑꯁꯤꯒ ꯃꯤꯇꯩ ꯐꯨꯔꯨꯞꯀ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯅꯨꯄꯥ ꯅꯨꯄꯤꯅ ꯌꯨꯝꯕꯥꯟꯕꯒꯤ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯨꯖꯄꯣꯠ ꯊꯥꯡꯒꯠꯇꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯥꯃꯨ ꯉꯥ ꯑꯅꯤ ꯏꯀꯣꯟ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯜꯗ ꯊꯥꯗꯣꯛꯄꯒꯤ ꯃꯤꯇꯝ ꯉꯥꯃꯨ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩ꯫ ꯃꯤꯑꯣꯏ ꯑꯃꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡ ꯁꯣꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯉꯥꯃꯨ ꯑꯃ ꯈꯟꯗꯨꯅ ꯎꯁꯤꯟ ꯉꯥ ꯊꯥꯕ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯇꯨꯅ ꯍꯛꯆꯥꯡ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯊꯧꯅꯤ ꯇꯧꯖꯕ ꯑꯁꯤꯁꯨ ꯆꯠꯅꯩ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯨꯝꯒꯤ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯅꯕ ꯉꯥꯃꯨ 8 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯈ꯭ꯔꯤ, ꯄꯥꯠ, ꯇꯨꯔꯦꯜꯁꯤꯡꯗ ꯊꯥꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯉꯁꯤꯁꯨ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯎꯁꯤꯟ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯉꯥꯃꯨ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯆꯦꯡ ꯃꯔꯨ ꯑꯉꯧꯕ ꯑꯃꯁꯨꯡ ꯑꯉꯥꯡꯕ ꯑꯃꯃꯝ ꯏꯟꯕꯒꯤ ꯆꯠꯅꯕꯤ ꯂꯩ꯫ ꯂꯥꯏꯔꯣꯜꯒꯤ ꯑꯣꯏꯅ ꯆꯦꯡꯁꯤꯡ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯣꯟꯌꯥꯏ ꯆꯟꯕ ꯁꯛꯂꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯉꯥ ꯑꯗꯨꯅ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯈꯔ ꯃꯆꯤꯟꯗ ꯌꯥꯎꯔꯤꯕ ꯆꯦꯡ ꯑꯗꯨꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯖꯗꯨꯅ ꯍꯤꯡꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯊꯥꯖꯅꯕꯤ ꯀꯌꯥꯒꯤ ꯂꯤꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯕ ꯆꯠꯅꯕꯤꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗꯁꯨ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯉꯥ ꯃꯈꯜ ꯑꯃꯁꯨꯡ ꯆꯥꯕꯣꯛꯄꯤ ꯃꯃꯥꯁꯤꯡꯅ ꯑꯈꯟꯅꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯅꯔꯤꯕ ꯉꯥ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯍꯟꯊꯗꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯌꯥꯎꯔꯤ꯫ ꯃꯤꯇꯩꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯇꯨꯇꯦꯡꯂꯣꯟꯗ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤ ꯂꯥꯏꯔꯝ ꯏꯔꯝ ꯍꯥꯏꯅ ꯈꯥꯏꯗꯨꯅ ꯀꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯋꯥꯐꯝꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯌꯦꯜꯍꯤꯡ ꯊꯥꯕ, ꯈꯨꯟꯅꯨ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯑꯉꯟꯕ ꯃꯇꯝꯗ ꯀꯥꯎ ꯊꯥꯕꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯆꯠꯅꯕꯤꯒ ꯌꯥꯝꯅ ꯅꯛꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ꯫ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯇꯝꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯥ ꯃꯈꯜ 100 ꯑꯃꯁꯨꯡ ꯁꯥ ꯃꯈꯜ 100 ꯀꯠꯄꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯕ ꯑꯁꯤꯅ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ, ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯈꯪꯕ ꯈꯛ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯌꯣꯛꯈꯠꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯃꯤꯇꯩ ꯈꯨꯟꯅꯥꯏꯒꯤ ꯌꯥꯝꯅ ꯂꯨꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯔꯛꯇ ꯉꯥꯅꯞ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯉꯥ ꯃꯈꯜ ꯑꯁꯤ ꯀꯩꯊꯦꯜꯗ ꯎꯈꯤꯗ꯭ꯔꯦ꯫ ꯉꯥ ꯑꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡꯗ ꯐꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯈꯥꯡꯉꯦꯝꯕꯝ ꯁꯥꯃꯨꯉꯧꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯉꯥꯅꯞꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯛꯄ ꯑꯗꯨꯒꯨꯝꯕ ꯉꯥ ꯃꯈꯜ ꯑꯃꯅꯤ꯫ ꯃꯍꯥꯎꯁꯨ ꯌꯥꯝꯅ ꯂꯩꯕ, ꯃꯉꯣꯟꯗ ꯆꯤꯟꯖꯥꯛꯀꯤ ꯚꯦꯂꯨꯁꯤꯁꯨ ꯌꯥꯝꯅ ꯌꯥꯎꯕ ꯑꯗꯨꯝꯕ ꯉꯥ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯩ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯈꯥꯏꯗꯅꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯑꯁꯤꯒꯨꯝꯕ ꯉꯥ ꯃꯈꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯁꯤ ꯉꯥꯅꯞ ꯊꯣꯡꯕ ꯁꯤ ꯆꯥꯗꯕ ꯌꯥꯗꯕꯒꯤ ꯀꯩꯅꯣ ꯑꯃ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯁꯤ꯫ ꯉꯥꯅꯞꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯅꯞ ꯍꯥꯏꯔꯤꯕ ꯉꯥꯁꯦ ꯃꯁꯤ ꯀꯟꯖꯔꯕ ꯇꯧꯗꯨꯅ ꯌꯣꯛꯈꯠꯅꯕꯒꯤ ꯃꯥꯕꯨ ꯃꯥꯡꯍꯟꯗꯅ ꯊꯝꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯤꯔꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯔꯤꯕ꯫ ꯃꯩꯍꯧꯔꯣꯜꯗꯒꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯖꯤꯕ, ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ, ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯒ ꯂꯩꯔꯛꯂꯤꯕ ꯃꯔꯤ ꯇꯥꯛꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯨꯞꯊꯅ ꯌꯦꯡꯂꯨꯕꯗ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯀꯨꯝ ꯑꯃꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖꯁꯤꯡꯗ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯕ ꯂꯥꯏꯁꯣꯜ ꯇꯤꯟꯁꯣꯜꯒꯤ ꯊꯕꯛ ꯑꯁꯤꯗ ꯂꯥꯏꯒꯤ ꯆꯥꯛꯊꯥ ꯑꯣꯏꯅ ꯀꯠꯂꯤꯕ ꯑꯁꯤ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯄꯨꯗꯨꯅ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯁꯟꯗꯣꯛꯈꯤꯅꯕꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯣꯡꯖꯨ ꯊꯥꯅ ꯂꯣꯏꯈ꯭ꯔꯕ ꯏꯪꯂꯕ ꯅꯤꯡꯊꯝꯒꯤ ꯎꯂꯦꯟꯁꯨ ꯌꯧꯔꯛꯄ, ꯊꯥꯕꯨꯝ ꯀꯌꯥ ꯋꯥꯠꯂꯤꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯋꯥꯏꯁꯤꯡꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯩꯁꯣꯏ ꯍꯩꯄꯥꯜ ꯊꯥꯕ ꯂꯥꯡꯕꯜ ꯊꯥꯅꯤ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯀꯌꯥꯅ ꯂꯥꯡꯕꯜꯒꯤ ꯃꯩꯁꯥꯂꯛꯇ ꯁꯥꯏꯖꯤꯟꯗ ꯇꯣꯡꯗꯨꯅ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯂꯝ ꯈꯨꯟꯅꯨ ꯑꯗꯨꯗ ꯆꯦꯡ ꯈꯨꯖꯣꯞ ꯑꯃ, ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯀꯠꯆꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯐꯨꯔꯨꯞꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯃꯍꯧꯁꯥꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯤꯡꯕꯒꯤ ꯃꯑꯣꯡꯒꯤ ꯂꯤꯛꯂꯝ ꯁꯦꯝꯕꯤꯔꯝꯂꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯍꯣꯡꯂꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯑꯁꯤꯒꯨꯝꯕ ꯏꯄꯥ ꯏꯄꯨꯒꯤ ꯏ ꯂꯨ ꯇꯣꯡꯗ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯍꯩꯅꯕꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯐꯅ ꯊꯝꯅꯕ ꯁꯥ ꯉꯥ ꯑꯃꯗꯤ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯌꯣꯛꯈꯠꯄꯒꯤ ꯍꯩꯅꯕꯤ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯁꯟꯗꯣꯛꯆꯕ ꯑꯈꯟꯅꯕ ꯊꯧꯔꯝ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯃꯤ ꯂꯣꯏꯖꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯔꯣꯁ, ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ, ꯂꯥꯟꯊꯣꯛꯆꯈꯤꯕꯤ ꯗꯦꯕꯤꯀꯥ, ꯆꯤꯡꯊꯥꯝ꯫